Pauchari Yumfam Uiba Maruiba Pau Kharab de Togeri Matam Amada hekta khongjang chngsinnaba sem sare Kamjong None Perzul Amasung Technopol District Leriba Myamgi Apamba Matungina Lagak Namatik Chaba Tabak Local Trabadi Matam Amada hekta khongjang chngsilagani High Demand Committee on Creation of Autonomous District Council DCCADCS na phangdorakle Council ki convener Simon Kamina Tadurakba Cherolamana Hai Bangi khongjang chngsinnaba gi matang danga si Imphal gi Tarung Khulda Council gi akhna bimifam ama pangthokna khanna nakhe Easter Sunday amasung Christian lining gi atai atopa tharong kya pangthokadaba leibana National Highway ban tawbada tawbaga loina singi district da paiklepa national project punamak thingina bagi matangda lawramba phirep adu matam khara gi oina khongbam andokle singi district sing da leiriba myoi amba Christian lining chatpa maramna Easter Sunday amasung Christian lining gi atai atopa tharom sing da sarok jana na basem sare Christian isin inauk singi khallaga matam khara khongjang andoklebasu Lagak na mathok ta tabak thorom sing matam chana paikhalak taba thoklabade ban namasung atai makhal makha kya gi khongjang sing matam amada hekta sangsilak payai kumja lising ani tara ka tarukta anoba district sing sem khibadagi ngasi phawba local self government lehan bang ngamtara lakli aina paladuna cherola sina hai nauna sem ki paching gi district mari to autonomous district council lehan raba sem minister ra aba pi khiba kaloina cabinet mipam na sunding sing ngai oi pamongda ADC ki mikal pangthokpada anoba district mari ki sujawna raba warip lokhe Sem Minister Lakulak libat thorang asi matam puram putaning sing dona lehuragani haina serola sina makata na pangdoragle atop pau ambatana Bengal de changjafam laitrabadi baransida taramna okane mode West Bengal ki Myanmar Trinamool Congress ki lusing bi Mamta Banerjee ki lengak pamna dre IBC bipam kutimuna khangdarabo wafam amane maramaduna Nandigram Assembly Constituency da Mamta Banerjee chawna mai thiban nanglagane adomoinamak Bengal ki Myanmar mahapko changjafam bi drapaso baransida Mamta Putaram Ukani had a Prime Minister Narendra Modi na Karim Nakre. Mahana Makata na Fongdo Kibda Trinamool Kilusing B Mamta Banerjee na BJP Bo Bengal gi outsider singni aina Fongdogli adubo BJP di India da Lairba citizen khuding maput chap manaba myang de yengle maramaduna karigumba Bengal gi myamna Banerjee pusang chapam pidrabadi Baransi da taramna ukani maramde Bengal gi myamba BJP na mito poinu ude Trinamool Congress ki khwaidagi maru oiba singba Subhendu Adhikari na party adudagi tolakpagi maram miyamna hena khangdaraba wafamne Trinamool party ki manungda amot pakya lairiba adu sengtokna na bohonarubagidama magbo party member singna tohai tana bohonake madudagi pendaduna miyamgi damak kathokpaga loina na thabak tawriba BJP da yawrakhibane Nandigram da Subhendu Adhikari na chawra mai pakani haipasi soidraba wafamni Mamta na Nandigram da mai pakpagi maglal ama mangleba adu Manglal oina adumak lehuragani haibasi athuba matamda khanglagane class 5 bawudi online ki khuthangda class tawkhigedabane Manipur da lehriba mahi loisang singda class pre nursery dagi auraga class 5 bawgi thakta mahi tamliba angang sing online class ki khuthang kakta da mahi tambigedabane school kapi ki khutong chawa pikhiroi aina Manipur lenga ki education department order ama thokre state asida haukiba March home the commissioner education ST Ranjit na khudek piduna thokiba order amagi matungina class 6 dagi mathakta leiba class singgedamak school da phamhanduna School da kahanduna online class sathaba yanana bakan khebane loina na serol aduda bosem amadi koseng gi makada affiliate to school senge academic session 2021-22 asi April mangatagi haunana ba phongdo khibagi matungin state asigi school ke ada pre nursery dagi auraga class 5 phaw yauna mai roising school kahnana ba pati lek tambi ba haunana ba khongdang lokhana ba augibane school singna notice phaw bu thoktuna no pa nupi tongan tongan na safe khaidok laga namit basing takna mai tambina na ba sem saba school phaw yauna khibane Lokalagli pa thorak asigi matang the Director of Education is El Nanda Gubana Pausi asigi wari sana bada hai. Haujik langak the school hangbagi aba piri ba asig class 6 amade matakta leiba class singene class 5 amadi masigi makhanta leiba class sing di online gi kuthang da class tawki gadabane. Makhui gi class hobagi matamasi haujik leiba COVID-19 laisat asigi lauthorakani aina Director na Pausi asida pangdorakhe hiramasi ga mari leina hauki pa March amada Director masamano khudi piduna order amasu thokre Order adu JEO amadi mari lena busing da thaduna thabak lokat na bakhan kre aire panbaja badi lenga ki hanbo order adu da jumpam oraga pau phawna pu kwat pan state asida leiriba lanai mai loisang khara di lakliba April manga dagi session owner ba sem saba panamak loiro bane school sing da class pre nursery dagi aura classing asi owner ba notice pawbo thoktuna thabak paikat pa owner ro ba leiribane atopa pau ambadana state nipan da COVID na ba sada 80 jawre COVID naba engalak liba state sing nungnang ningai mapamne center laibag asigi tongan ba state ni panda COVID-19 naba nong makang dana engalak tuna housing phabuda laina asina naba sada marfu yabre hana union health ministry na phangdokre
Maharashtra, Karnataka, Kerala, Tamil Nadu, Chhattisgarh, UP, Punjab, Madhya Pradesh na singba state singda laina asinanaba haujuk fawbada sada marfu yogdana nongmagi laina asinanaba khangene kalakle amromda COVID-19 na ba hengalakliba state sing nungnang ningai oiba mafamni aina center na lauthoke ba loinana hariba state sing asida containment zone amadi micro containment zone thamnaba khangan kiba loinana vaccination hengkana basu akan ba pawtak pikre amromda Pradhan Mantri Narendra Modi na COVID-19 na ba hengalakliba asiga mari lainana awang bathaki mifam pangthokna review tawkhre aire makha tarakpa atopa paw amadana Chhattisgarh lalawbasina security kongani thoi Hatkhre Jammu Kashmir dagi Khutlai paisa fangle Chhattisgarh gi Bijapur district lalawbasina attack torpada security ki mi kulumdoi chire kaya aman asokaban nangle an agency ki pauna aire thakdogaduba kendra gi defense ministry na condemn tawbaga loinana nuwaitaba phongdokre amromda Jammu Kashmir Police amadi Rashtriya Rifle gi apunba team amana Bargram district thiba humbagi thabak chathabada sel jauna masing jamba Khutlai ke phangle haina agency ki pauna aire Maharashtra da Khutlai paibasingna Deputy Magistrate kaptuna Hatlamle Maharashtra gi Gadchirali jila da masak khangdaba lalawbasing singnabasina Deputy Magistrate amangarang ahing kaptuna Hatlamle aina agency ki pauna aire amana Enforcement Directorate na chathagiba red amada TMC Lusingba amadagi lupa crore hena Fakhre aire Myanmar da protester sangma yankhai ga tare sikhre lising ani ga chatruk phajinkhre sahi asigi February amada Myanmar da pro democracy lusingbi ongchan chuba military na phajinkiba adugi mayukta sangchalakiba protest hojik chu lepa leitre madugi mayukta miyamna civil obedience movement aukiba loinana ngarangsu protester mari hatkiba loinana hojik phawda protester sangma yankhai ga tare sikhre lising ani ga chatruk phajinkhre aire atopa paw amadasu Agartala da Mui ama brown sugar ga konnana Fakhre Tripura police na ngasi thbktagi pothakhraba police officer amage mayumdagi Yamlaba Drugsing Machanupaga loinana officer adugi machanupasu thodok aduga mari lainan Fakhre aire Agartala gi Nandi Tila da laiba thbktagi pothakhraba police officer Subhas Ghosh ki memda thiba umbagi thbak chathakibada brown sugar happa apikpa container hundragani thoi thengna kebane Drugsing aduga konnana police officer adugi machanupa Rana Ghosh police na phaduna pokhre aire Police ki report matungina Ghosh ki anisuba macha Rana Ghosh amasung mahaki loinabi truck lalon bi mioisingne Rana auto rickshaw thauba mioi amane haukiba tha khara asida Rana na truck lalon bagi thabak chathaba aurakibani aire aroibada content sing asigi marubiba paw khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbir bupuna bak pathaga chari channel asina atomda kanarabadi subscribe to video subscribe to video loinana like and share to busu ka bigunu puna bakpo amukhana thaga chari